Morning, Blazy. Nang tumning ibo hujik sa. Tumning dra. Tumning ba mali hippa leida. Tum banungai bro. Nungai tiya. Pen tum banungai traga tum mi kai ge hokdo ko yadri kai ge duga. Haro mangda ngasidi mangda kana kana uge. King uya. King ngadi kana no. Ningthau. Adu uriba. Nang na kai doramino ningthau nakta da. Ningthau wa tuli kai da. Ai di tha. Ai da ba to. Ta di kana hairo. Di mangne. Mangne. Oh, nang ningthau nakta leiti sidi mangne ba. Adu mangdu da nang yu yaudra. Tariya. Mang di kana ya lagi. Mang da jo ko yauri tudi. Hagolo breakfast puturo ni mama na. Pammo hippa dumna yukai no yam tan ba male. Breakfast puturo ni pammo ngak tang na sate kana ba. Oh amurei. Amurei hoji bok tholak tre. Amurei amta kau je amurei je kanai maming no. Mama kana na thon bi ba no. Akhoi ani na ti dog dog na thon ne. Kaino na mama pi ngai da. Mama pi ngai da. Ai na pi dai da. Nang na pi ngai na te mama na ne nang muk chaw ro pa da na. Dog dog na amurei na kau wi. Amurei. 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 Mama nang ni maming je. Mama pi aga dog dog na ai bane pan bane mama na pi aga dog dog na amurei hai pan bane. Hai graba. Ngasi ki breakfast sida leire. Sangom di nga walam gini. Sida sujak si ID yam hawe. Sida na mama amsagi extra ma ID am tazaro si. Ay au tu sida na. Nang pressure ito. Adi kucha tanong pa je. Kariya. Mari hunuan mal
माले सी रीजन बता हनुमान माले जय हनुमान हनुमान मालजू कछु कायद्रे बंदर मालजू कछु कायद्रे हिंचाबी मालजू कछु कायद्रे ऐसे मपू पालमी मयाम अयुक्सिदा थबैयां खर लोइसलमने दुगा हैनौ हेक्पा मुकारे हैनौजे पांद्रे अꯩꯅ हाइबदो खितंग मखा सिदगी उदेबा मा चोनथरपदुदंगदी उइबको अमुक्ति उरे नंगना अदुमाइना कनो तौग्रदि हंदक सीजन की अरोइबा हैनौने मयाम सिना सिदैदी हेना उपाय लेत्रे अदि याम वाना हे एको सिजे थीरे थीरे हे अमख उलके को मयाम तु मथक सिना फर्स्ट तार सिना उचेक थबक तौगदब खर तौगले इचे हैनौसिदि चाबदा अखोय मोन सेंगना चायदि बाजार दे लेबदि हिदा कापसलंगद्रा अमा चाइसलंगद्रा ना खल्लगा चाबदो सिदि याम मोन सेंगना चारे कई साइनो प्लेसे करी साइन सि करीनो नंग साइ म्याम से लब म्याम से ngo प्लेसिगी मायांग येंगे हुमांग से ngo म्याम सुमाइना ने तारि जे द तै थोपीगी आउ हो मया कोई कागी हुमांग म्याम जे हजि के हैनौ हे उबगी सिदा हुजिक अखोय थबक मुक तौदेनी गरो 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 चेंथरे इजे ngasi je karam hena ju sai ga ka o maga chak pam yawe ba समाइना साबजिदनी को अखोयना थबक तौर तौर पोचै थारिजे माने दो अखोयना हैना जबनि थारिने हबा कनो तौबगे मतम याम थेंबै नुसा सागलकपै नतेबा हुजिकांदि हे जाहरकपै सुमाइ दम तौवेबा मखादा फेन थारा फम्बा नत्रे एसी थारा फम्बा नत्रे फेन थाबा नत्रदि उपाय सुमा लेते इमुंगदना हेले चाकपस दो खोय येंदेम जे सिदैदा अमा हांगे सिदा अमा थादोके कोपै कासले कोइ कासलगा मखोंदो जासलकपा सि सेम खोपजि जो मा भिडियो नम्बिरके हागा माना मांगसि नम कनो याउ लैरे ऐना द थबक सुबा मालामनि नते द माइबा माजिं असि याम थि आइना हाना जो दुम थिरि दबो आइबने नते द थि हाइबै नते थिरजु थि ऐसाना खंजैये लाइबक सिंगसि हुमांग तबसि लoi ताकत करे अदु काइसु काइदे लाइबक फरिने अदुनबो नुवाइने लाइबक फबगे मयाम खामेन कनो जे खामेन अखाबि जे मना लoi थदतपनि तिन खर तारपगी साबदुदो को आदि कनो तौरग मरु कोकथोकपदो अदो अनौबा मतोन चोंगे हंदक अनौबा मतोन चोंगपजिदा नोंग तासलगदि खामेन मापान सारगा पालानी अदुगी मतम चाननबा तौबनी ममांगदा इना उठखिबा अखोयगी माइना खामेनजी मनमदा सिदि सिट नालीदना सिदा अखोय लैंगोयगुंबा उफुन पकदोना मरिक 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 तौर लेबदो अदो माइना लोय लेबनेबको सिदि अदु कनो तौरे अदु लोइना थदतलगा अंदु तु सिदा इत मथालके खितंग यारम जो मयाम सिगि तु सिगि मखोंगिदा अमुबा खरा लेजोरबा सिजु उफुन पकु नतेबा तिन्नेबा अदा आइना यारिङे कनो जे कापोइगे हिदाक से कापोइगे अन तौबा अदुगा अखोइगी सिदजु थदतखिबगे सिदजु पाइजोरबा सि पाइ सिमदी पक्तवा कोइ मयांग तोन अनौ थाबजु फरै मयांग तोन अनौबजु फरे हानगी मयांग तोनजे मतम लोइसले अहुम मरी रखे खरबनिना मरी रकुमदी हेको माले अदु सि यासलक्त्रेबको खर लेर लोक कुकर लै सोखरनी अदुगो सि अनौबो म थागलकने सि फरिजे अदु सिदा नोंजु थाय उक्तादि कैदौगेबो मयांग तोनजे मोय तिन मखनम तायबा मनादुदा मरी 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 चटपा अमा सि खगा चटपा होगे याव तौरेबको सिजमदि चटपा नत्रिमा सिजमदि चटरी ममांग खर चटके तौ यावने अदो आइने हेक्ति हदतखिने होगिति यावद्रिमा माना अनौबो खर मुक थारगा मयांगबा चामिननबा हाने अरिबगैदि अमते यासलक्त्रेबतो सि नोंग तारादि खितंग नोंगोंतांग बागलो फुगलअदि खितंगदि कनो तौ चोंखलकनेबा अदो मरक मरक सिदा इना अनौबा पांबी खितंग लै अदो पांबीदो सि थाजिनबिरनि मरक मरक सिदा गाजिजु ग्रोवे साबा लोइगरे सिगी कनो जे हपचनबिरगा येंदेम जे खितंग कोखै कासलकपा यावको कोखै कासलदि त मखोंदुदा पटला सिरकपा फंगस कुंबा हाइतारे अदुदो लोकथोखरगा अनौबा पांबी खरा अमुक मंगाथ्रु मुक थाजन जाबरेंगे बोराजी खर लेदि सिंदबा लो यारो लो ताचला अबनि तो सिदा अमा फंगस कागिबगी
ꯃꯌꯥꯝ ꯀꯦꯃꯤꯀꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯐꯪꯒꯁꯀꯤꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯁꯤꯖꯤꯟꯅꯗꯕꯅꯤꯅꯕꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯅ ꯇꯧꯕ ꯌꯥꯔꯤꯉꯩ ꯇꯧꯒꯦ ꯌꯥꯝ ꯐꯕ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯔ ꯆꯣꯡꯈꯠꯍꯧꯔꯦ ꯑꯔꯤꯕꯈꯩꯁꯦ ꯂꯣꯏꯅ ꯑꯩꯅ ꯊꯨꯗꯦꯛꯑꯒ ꯁꯤ ꯃꯔꯨ ꯈꯔ ꯂꯧꯔꯒꯗꯤ ꯊꯝꯃꯕꯅꯤ ꯈꯔ ꯑꯃꯅ ꯁꯤꯗ ꯈꯤꯛꯆꯤꯜꯂꯛꯀꯦ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤ ꯑꯇꯩ ꯎꯠꯇ꯭ꯔꯁꯨ ꯑꯩ ꯃꯥꯏꯒꯤ ꯍꯨꯃꯥꯡꯁꯤꯗꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯠꯅꯤꯡꯉꯦ ꯉꯁꯤꯗꯤ ꯍꯨꯃꯥꯡ ꯇꯥꯔꯤ ꯈꯨꯠꯇꯥꯁꯦ ꯉꯛꯁꯝꯗꯒ ꯇꯥꯔꯤꯕ ꯐꯨꯔꯤꯠꯁꯦ ꯄꯨꯡ ꯆꯣꯠꯅꯤ ꯍꯨꯃꯥꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕꯁꯨ ꯅꯠꯇꯦꯕꯀꯣ ꯗꯦꯜꯂꯤꯒꯤ ꯍꯦꯛꯇ ꯑꯣꯝꯃꯒ ꯂꯩꯕꯩꯅꯦꯕ ꯅꯨꯡꯁꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯣꯝꯆꯥꯛꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯀꯣ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯁꯤꯁꯤꯃꯗꯤ ꯃꯆꯨꯁꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯈꯗꯥꯡꯗꯁꯨ ꯎꯠꯂꯛꯑꯣ ꯈꯗꯥꯡꯗꯅꯤ ꯁꯤꯂꯥꯏ ꯑꯩꯒꯤ ꯍꯨꯃꯥꯡ ꯎꯠꯈ꯭ꯔꯦꯅ ꯁꯤꯂꯥꯏꯁꯤ ꯍꯨꯃꯥꯡ ꯎꯠꯂꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯃꯗꯤ ꯃꯨꯁꯨꯛ ꯃꯨꯒꯩ ꯀꯥꯏ ꯁꯣꯝꯒꯤꯁꯤꯅ ꯍꯪꯒꯥꯝꯄꯥꯟ ꯅꯥꯄꯨ ꯆꯪꯈ꯭ꯔꯦ ꯁꯤꯁꯤꯃꯗꯤ ꯁꯤꯕꯨ ꯌꯦꯅꯝꯅꯦꯅ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨ ꯀꯔꯤꯝ ꯀꯥꯟꯗꯦ ꯁꯤꯃꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯇꯥꯔꯦ ꯃꯌꯥꯝꯗ ꯄꯤꯕꯗꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯄꯩꯁꯥ ꯂꯧꯔꯒ ꯌꯣꯟꯕꯅꯤꯅ ꯍꯣꯡꯒꯦꯔ ꯇꯥꯡꯒꯦꯔ ꯄꯣꯠꯇꯣ ꯐꯖꯗ꯭ꯔꯗꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯑꯊꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯑꯗꯨꯒ ꯐꯖꯕꯁꯤꯅ ꯁꯤ ꯀꯨꯞꯆꯔꯁꯨ ꯁꯤ ꯃꯁꯛ ꯐꯖꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯄꯧꯕ ꯅꯠꯇ꯭ꯔꯁꯨ ꯁꯤ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄꯁꯦ ꯃꯄꯣꯛꯄꯨꯗꯤ ꯌꯥꯝ ꯆꯥꯎꯍꯧꯔꯦ ꯑꯗꯨꯒ ꯅꯥꯄꯨꯗꯤ ꯈꯔ ꯂꯣꯏ ꯆꯪꯉꯦ ꯁꯧꯒ꯭ꯔꯤꯁꯤꯗꯤ ꯅꯍꯥꯟ ꯍꯦꯛꯇꯠꯈꯤꯕꯒꯤ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯏꯕꯅꯤ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯅꯤꯁꯤꯂꯥ ꯍꯥ ꯑꯇꯩ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯧꯒ꯭ꯔꯤ ꯍꯦꯛꯀꯗ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯨꯅꯤꯡꯈꯣꯛ ꯑꯌꯦ ꯃꯌꯥꯡꯇꯣꯟ ꯑꯅꯧꯕ ꯍꯧꯒꯠꯂꯛꯏ ꯁꯤ ꯈꯔꯁꯦ ꯃꯇꯣꯟ ꯊꯠꯄ ꯌꯥꯗꯧ ꯃꯥꯜꯂꯦ ꯊꯠꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯁꯥꯗꯤ ꯂꯣꯡꯊꯣꯛꯎꯅꯕ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄ ꯃꯣꯏ 5 ꯇꯔꯨꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯅ ꯎꯅꯥ ꯁꯤꯡꯅꯥ ꯑꯀꯪꯕ ꯂꯩꯕꯗꯣ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯞꯍꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯕꯥꯛ ꯍꯥꯞꯄꯗꯤ ꯂꯩꯕꯥꯛꯁꯨ ꯌꯥꯝ ꯆꯪꯗ꯭ꯔꯦꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯎꯅꯥ ꯁꯤꯡꯅꯥꯁꯤꯡꯁꯤꯁꯨ ꯂꯩꯍꯥꯎ ꯑꯣꯟꯖꯈꯤꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯕꯅꯦ ꯂꯩꯕꯥꯛꯁꯤ ꯌꯥꯔꯤꯉꯩ ꯌꯥꯝ ꯆꯪꯗꯅꯕ ꯌꯥꯅꯕ ꯃꯌꯥꯝ ꯁꯨꯝ ꯊꯥꯕ ꯄꯥꯝꯕꯒꯤ ꯊꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯤꯃꯛꯅ ꯌꯥꯝ ꯈꯪꯉꯦ ꯍꯩꯔꯦꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯐꯨꯁꯦ ꯐꯖꯔꯛꯑꯕꯅꯤ ꯃꯌꯥꯝ ꯌꯣꯡꯅ ꯆꯥꯗ꯭ꯔꯒꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯅꯤ ꯃꯆꯥ 2 ꯍꯧꯕꯁꯤ ꯆꯥꯎꯅꯕ ꯑꯆꯧꯕꯁꯤ ꯂꯦꯟꯊꯠꯂꯒꯦ ꯈꯔ ꯂꯩꯔꯒ ꯍꯞꯇꯥ 1 2 ꯂꯩꯔꯒ ꯑꯗꯨꯒ ꯁꯤ ꯑꯆꯧꯕꯁꯤ ꯆꯥꯊꯣꯛꯅꯕ ꯏꯔꯣꯜꯂꯒ ꯈꯥꯃꯦꯟꯗꯣ ꯑꯩꯅ ꯊꯤꯕꯗ ꯃꯔꯨ ꯈꯔꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯈꯥꯃꯦꯟ ꯕꯥꯃꯥꯁꯤꯀꯥꯒꯤ ꯃꯔꯨ ꯑꯣꯏꯗꯣꯏꯔꯥ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯆꯧꯕꯗꯤ ꯃꯔꯨ ꯑꯣꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯑꯗꯨꯒꯤ ꯐꯔꯦ ꯌꯥꯔꯒ ꯍꯌꯦꯡ ꯅꯥꯇꯩ ꯆꯥꯕ ꯂꯩꯔꯒꯅ ꯊꯥꯔꯦ ꯂꯩꯇ꯭ꯔ ꯇꯣꯛꯑꯁꯦꯅ ꯇꯣꯛꯑꯦ ꯈꯥꯃꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯈꯤꯕꯅꯦ ꯑꯀꯪꯕ ꯑꯃ ꯑꯗꯨꯁꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯕ ꯀꯗꯥꯏ ꯇꯥꯈ꯭ꯔꯕꯅꯣ ꯑꯗ ꯇꯥꯏꯗꯣ ꯈꯥꯃꯦꯟ ꯅꯠꯇ꯭ꯔꯣ ꯃꯊꯛꯁꯤꯗ ꯊꯥꯔꯛꯄ ꯄꯣꯠꯁꯦ ꯑꯌꯥꯝꯕꯗꯤ ꯂꯣꯏ ꯐꯒꯜꯂꯦ ꯑꯗꯨꯒ ꯀꯣꯕꯤ ꯃꯁꯣꯏ ꯀꯥꯕꯤꯁꯤꯃꯗꯤ ꯍꯤꯡꯉꯝꯃꯒ ꯍꯦꯛꯇ ꯐꯤꯕꯝ ꯆꯥꯗꯕ ꯌꯥꯝ ꯐꯖꯅ ꯆꯣꯡꯉꯝꯃꯕꯅꯦ ꯑꯗꯨꯗꯣ ꯌꯥꯝ ꯐꯖꯅ ꯆꯣꯡꯉꯝꯃꯕꯅꯦ ꯌꯣꯡꯅ ꯑꯃꯨꯛ ꯂꯣꯏ ꯆꯥꯊꯣꯛꯑꯒ ꯌꯣꯡꯅ ꯐꯨꯛꯇꯠꯂꯝꯕꯗꯣ ꯆꯥꯊꯣꯛꯑꯒ ꯑꯗꯨ ꯆꯥꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯝ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯒ ꯇꯧꯔꯤꯁꯦ ꯃꯁꯛꯁꯦ ꯅꯠꯇꯦ ꯑꯗꯨꯗꯣ ꯐꯖꯅꯗꯤ ꯆꯣꯡꯉꯝꯃꯕꯅꯤ ꯁꯤꯁꯨ ꯁꯤꯒꯤ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯎꯠꯁꯦ ꯍꯥꯞꯆꯤꯟꯕꯤꯒꯦ ꯁꯤ ꯃꯇꯪꯗꯤ ꯑꯩꯅ ꯌꯥꯝ ꯊꯥꯅꯤꯡꯕ ꯄꯣꯠꯇ ꯍꯧꯕ ꯐꯖꯅ ꯉꯝꯗꯕꯁꯦ ꯁꯤ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯣꯡꯅ ꯃꯁꯤꯃꯇꯗꯤ ꯍꯧꯍꯜꯂꯣꯏꯒꯦꯅ ꯍꯧꯍꯟꯗ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩ ꯍꯣꯠꯅꯕꯗꯤ ꯍꯣꯠꯅꯈꯤꯅꯤ ꯑꯁꯤꯗꯒꯤ ꯎꯃꯣꯔꯣꯛꯇꯨꯒ ꯄꯨꯊꯣꯔꯛꯑꯒꯦ
ꯂꯣꯏꯔꯕ ꯍꯥꯞꯄ ꯄꯣꯠ ꯆꯥꯡ ꯁꯤꯗꯩꯗ ꯀꯩꯅꯣ ꯕꯣꯔꯥ ꯀꯩꯅꯣꯒꯤ ꯈꯥꯎ ꯑꯃꯨꯕꯗꯣ ꯑꯍꯥꯡꯕ ꯑꯃ ꯂꯩꯌꯦ ꯄꯤꯔꯣꯔꯥ ꯌꯦꯟꯗꯦꯝ ꯑꯃ ꯊꯥꯖꯟꯕꯤꯔꯝ ꯌꯥꯅꯤ ꯑꯗꯨꯗꯤ ꯀꯨꯝꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯔꯦꯟ ꯁꯤ ꯁꯤꯆꯟ ꯈꯣꯠꯆꯟꯕꯗꯤ ꯀꯣꯟꯅ ꯇꯧꯗ ꯌꯥꯔꯔꯣꯏ ꯆꯣꯠꯄꯅꯤꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯣꯠ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯛꯀꯤ ꯊꯕꯛꯀꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯦꯍꯦ ꯗꯦꯜꯂꯤꯁꯦ ꯃꯌꯥꯝ ꯄꯣꯠ ꯐꯔꯅꯤ Hello ma'am. Nasidi okay. Kuakse. Kabutar ni matata kami ko ma'am. Sila ki mapada. ꯑꯃꯒ ꯊꯅꯤꯗ ꯐꯝꯕ ꯃꯌꯥꯝ ꯐꯝꯕ ꯅꯠꯇꯦ Adigi. Na matata kabutar pagbisin no. Sila ki matata ni ko. Adigi. Okay na. Sila ko na nasinong tajay weather yam weather gems. Uy, ako na sidi weather na. Nasidi ang inga ba nina weather ni ko ma'am. Weather kuno numay ko ko. Weather jam numay ko. Weather di ko na nung tabad job ni ga ba. Nung tadi aeroplane di taga kai do ni ko. May na kai ga may jacket do ba. Di